ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯂꯩꯄꯨꯡ ꯑꯣꯔꯤꯖꯤꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯋꯥꯔꯤ ꯑꯁꯤ ꯀꯨꯏꯗ꯭ꯔꯤꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 18ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯩꯒꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯀꯁꯥꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯁꯤꯜꯆꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 19ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯕꯗꯔꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯩꯕꯨꯗꯤ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯥꯛꯄꯅꯤ ꯕꯗꯔꯄꯨꯔꯁꯦ ꯃꯩꯇꯩ ꯃꯆꯥ ꯌꯥꯝꯅ ꯇꯥꯗꯤ ꯌꯨꯝꯅꯥꯛ 10ꯗꯒꯤꯅ 15 ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯝꯒꯅꯤ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅꯤ ꯂꯩꯔꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯣꯠꯆꯔꯒꯦ ꯋꯥꯔꯤꯁꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥꯟꯅꯕ ꯑꯅꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯀꯧꯔꯒꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯕꯗꯔꯄꯨꯔ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯤꯟꯅꯩ ꯆꯥꯕ ꯀꯣꯏꯕ ꯂꯥꯡꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯃꯛ ꯇꯧꯃꯤꯟꯅꯩ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯀꯤ ꯉꯁꯤꯁꯦ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯎꯁꯪꯗ ꯁꯪ ꯃꯆꯥ ꯁꯥꯕꯗꯧꯅ ꯀꯁꯥꯔꯗꯁꯨ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯀꯤ ꯁꯪ ꯁꯥꯅꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯪ ꯃꯅꯨꯡꯗꯅ ꯃꯤ ꯂꯩꯅꯩ ꯍꯌꯦꯡ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯍꯤꯡ ꯌꯥꯔꯦꯛꯇꯣꯏꯅꯤ ꯗꯦꯠ 14ꯗꯅ ꯁꯪꯀ꯭ꯔꯥꯟꯇꯤꯅꯤ ꯑꯗꯨꯒ ꯗꯦꯠ 13ꯒꯤ ꯑꯌꯨꯛꯁꯤꯗ ꯇꯣꯝꯕꯅꯤ ꯆꯥꯎꯕꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯕꯔꯥꯛ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯁꯪꯀ꯭ꯔꯥꯟꯇꯤꯒꯤ ꯁꯪ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯌꯨꯡꯅꯕ ꯋꯥꯁꯦ ꯀꯥꯏꯗꯒꯤ ꯂꯧꯅꯤ ꯍꯥꯏꯅꯔꯤ ꯑꯩꯈꯣꯏꯗꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯀꯣꯏꯕ ꯂꯥꯡꯕꯗ ꯄꯩꯁꯥꯁꯨ ꯂꯣꯏꯅ ꯂꯣꯏꯊꯣꯛꯂꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁ ꯋꯥꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯄꯥꯏꯗꯦ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯁ ꯉꯥꯏꯈꯣꯗ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯁꯅꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯔꯥꯛꯀꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯋꯥ ꯃꯄꯨꯟ ꯂꯥꯛꯂꯒꯅꯤ ꯑꯗꯨ ꯉꯥꯏꯔꯁꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯝꯃꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯑꯗꯨꯝꯅ ꯉꯥꯏꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯋꯥ ꯃꯄꯨꯟ ꯇꯥꯎꯊꯔꯛꯂꯦ ꯑꯗꯨꯝꯅ ꯇꯥꯎꯊꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯔꯣꯏꯕ ꯍꯩꯕꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯇꯥꯇꯥꯒꯤ ꯇꯌꯥꯔꯒꯤ ꯇꯤꯞ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯂꯞ ꯏꯁꯤꯡꯗ ꯇꯥꯍꯧꯂꯕ ꯃꯇꯨꯡꯗ ꯋꯥ ꯃꯄꯨꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯣꯟꯖꯤꯜꯂꯤ ꯑꯗꯨꯒ ꯋꯥꯁꯤꯡ ꯑꯗꯣ 6 ꯂꯧꯊꯣꯛꯂꯛꯏ ꯑꯗꯨꯝꯅ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯄꯨꯈꯠꯂꯛꯂꯦ ꯑꯗꯨꯒ ꯋꯥꯁꯤꯡ ꯑꯗꯣ ꯌꯨꯡꯁꯤꯜꯂꯒ ꯈꯥꯖꯤꯟꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯋꯥ ꯌꯨꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯕꯤ ꯃꯅꯥꯁꯤꯡꯅ ꯁꯪ ꯑꯗꯨꯒꯤ ꯃꯊꯛ ꯑꯗꯨ ꯀꯨꯞꯁꯤꯜꯂꯤ ꯑꯀꯣꯏꯕꯁꯨ ꯂꯣꯏꯅ ꯀꯨꯞꯁꯤꯜꯂꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯁꯪ ꯁꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ ꯑꯩꯈꯣꯏꯅ ꯁꯪ ꯁꯥꯕ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯔꯦ ꯑꯗꯨꯝꯅ ꯂꯣꯏꯁꯤꯟꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯅꯤꯈꯛ ꯁꯪ ꯁꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯒ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯥꯛꯅꯔꯁꯤ ꯑꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯪ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯝꯅ ꯁꯪ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯁꯤꯠꯂꯤ ꯕꯔꯥꯛ ꯃꯄꯥꯟꯅꯤꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨꯁꯨ ꯑꯏꯪꯕ ꯉꯥꯛꯇꯅꯤ ꯁꯤꯠꯂꯤꯕ ꯑꯁꯤ ꯑꯗꯨꯒ ꯕꯔꯥꯛꯀꯤ ꯋꯥꯡꯃꯗꯅ ꯃꯤ ꯄꯣꯠꯂꯣꯏꯐꯝꯅꯤ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯅꯔꯁꯤ ꯍꯥꯏꯔꯒ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯪ ꯑꯁꯤ ꯃꯇꯣꯝꯗ ꯊꯛ ꯂꯥꯎꯅ ꯅꯤꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯁꯨꯟꯗꯔ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯃꯈꯣꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯁꯪ ꯑꯗꯨꯗ ꯁꯣꯔꯣ ꯂꯥꯎꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯏꯃꯥꯟꯅꯕ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯚꯥꯏ ꯑꯁꯤꯗꯤ ꯐꯖꯅ ꯈꯠꯅꯕ ꯍꯧꯔꯦꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯨꯝꯃꯒ ꯑꯗꯨꯃꯛ ꯌꯦꯡꯁꯤ ꯉꯥꯏꯔꯒ ꯇꯥꯟꯖꯥ ꯌꯦꯡꯉꯒ ꯐꯨꯊꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯐꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯇꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯄꯥꯜꯗꯤ ꯊꯣꯛꯇ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯜꯂꯛꯂꯦ
ꯑꯗꯨꯝꯅ ꯄꯨꯡ ꯑꯗꯨꯁꯨ ꯅꯤꯄꯥꯜ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯑꯅꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯧꯕ ꯆꯠꯂꯕꯗꯤ ꯁꯨꯟꯗꯔ ꯍꯣꯏꯒꯤ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯁꯦ ꯂꯣꯏꯅ ꯊꯨꯗꯦꯛꯈ꯭ꯔꯅꯤ, ꯑꯗꯨꯅ ꯑꯩ ꯁꯪꯍꯧꯔꯒꯦ, ꯅꯕꯥꯅꯤ ꯑꯣꯏꯅ ꯆꯠꯂꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯠꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯑꯃ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯈꯟꯖꯈꯤ, ꯀꯗꯥꯏꯗꯒꯤ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜꯅꯣ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯑꯁꯤ? ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯕꯅ ꯐꯒꯗꯣꯔꯤꯕ꯭ꯔꯥ? ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯑꯩꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯁꯤꯠꯆꯤꯜꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯁꯤꯠ ꯑꯁꯥꯕꯅ ꯏꯁꯥꯗ ꯊꯦꯡꯂꯛꯄꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯅ ꯁꯨꯝ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯕꯔꯥꯛ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈꯤꯕꯗꯣ ꯑꯩꯅ ꯎꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯑꯩꯁꯨ ꯈꯨꯝꯗ꯭ꯔꯤꯐꯥꯎ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯅꯥꯛ ꯋꯥꯏꯗꯨꯗ ꯆꯪꯁꯤꯟꯕꯅꯤ꯫ ꯑꯩꯅ ꯀꯧꯔꯒ ꯃꯅꯥꯛ ꯋꯥꯏꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯁꯤꯡ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈꯤꯕꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯍꯧꯖꯤꯛꯋꯥꯏꯗ ꯃꯥꯡꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈ꯭ꯔꯤꯕꯅꯣ? ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯛ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯁꯨ ꯐꯅ ꯀꯨꯏꯅ ꯂꯩꯔꯐꯥꯎ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯇꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯈꯣꯏꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯍꯦꯔꯥ, ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯅꯪ ꯅꯊꯟꯇ ꯁꯪ ꯑꯁꯤꯗ ꯂꯩꯍꯧꯕꯗꯨꯗ ꯀꯤꯕꯗꯒꯤ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯗꯦꯅꯦ꯫ ꯃꯗꯨꯗ ꯑꯩꯅ, ꯐꯔꯦꯁꯦ, ꯆꯥꯛꯁꯦ ꯆꯥꯅꯕ ꯇꯧꯔꯁꯦ, ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏ ꯉꯥꯏꯕꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯥꯛ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯏꯁꯤꯡꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯏꯁꯤꯡ ꯌꯥꯎꯔꯛꯇꯕꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯅꯣ, ꯆꯥꯛꯇꯤ ꯄꯨꯔꯛꯂꯒ ꯏꯁꯤꯡꯗꯤ ꯄꯨꯔꯛꯇꯕ ꯍꯥꯏꯁꯦ? ꯑꯁ, ꯅꯣꯏꯁꯤꯗꯤꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ꯫ ꯑꯩꯅ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯑꯁ, ꯍꯣꯕꯦ ꯇꯧꯕꯗꯨꯗ ꯀꯥꯎꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯐꯔꯦꯁꯦ, ꯆꯥꯎꯕꯒ ꯅꯕꯥꯅꯤ ꯆꯠꯂꯨꯔꯣ, ꯑꯩ ꯁꯪ ꯑꯁꯤꯗ ꯁꯪꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯒ ꯏꯕꯥꯅꯤꯁꯨ ꯏꯁꯤꯡ ꯂꯩꯕ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯎꯕ ꯏꯕꯥꯅꯤꯁꯨ ꯏꯁꯤꯡ ꯑꯗꯨ ꯂꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯪ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯇꯣꯝꯕ ꯑꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯗꯕꯗꯒꯤ ꯆꯥꯎꯕ ꯏꯕꯥꯅꯤꯅ ꯁꯪ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯊꯣꯛꯂꯒ ꯇꯣꯝꯕꯕꯨ ꯑꯀꯣꯏꯕꯗꯨꯗ ꯄꯪꯀꯧꯗ ꯀꯧꯏ꯫ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯕꯔꯥꯛꯀꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯣꯝꯕ ꯑꯗꯨ ꯆꯠꯄ ꯎꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯎꯕꯗꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯚꯥꯏ, ꯑꯥꯗꯒꯤꯁꯤꯕꯨ ꯇꯣꯝꯕ ꯅꯠꯇ꯭ꯔꯅꯦ? ꯆꯥꯎꯕꯁꯨ ꯃꯥꯅꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯕꯥꯅꯤꯅ, ꯇꯣꯝꯕ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯆꯥꯎꯕ ꯏꯕꯥꯅꯤꯅ ꯑꯗꯨꯝꯅ ꯍꯪꯕꯗꯒꯤ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯚꯥꯏ, ꯑꯩꯅꯅꯦ ꯁꯪ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯃꯩ ꯆꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯀꯞꯄꯣꯏ ꯅꯍꯦꯕꯣꯏ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯒ ꯆꯠꯂꯤꯕꯗꯣ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯑꯁꯨꯝ ꯏꯟꯅꯕꯅ ꯇꯣꯔꯕꯥꯟ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯎꯕꯗꯤ ꯍꯥꯟꯅꯗꯒꯤ ꯈꯔꯅꯒ ꯀꯤꯔꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯉꯁꯥꯏꯁꯨ ꯅꯨꯄꯤ ꯑꯃꯅ ꯆꯠꯄ ꯎꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯎꯕ꯫ ꯑꯁ, ꯌꯥꯔꯦ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯃꯁꯦ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯝꯃꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯗꯨꯁꯨ ꯆꯥꯎꯕ ꯏꯕꯥꯅꯤꯅ ꯄꯨꯔꯒ ꯁꯪꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯁꯪ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯔꯦ꯫ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯜ ꯂꯤꯛꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯜꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯤꯞꯅꯔꯦ꯫ ꯆꯥꯎꯕꯗꯤ ꯀꯤꯒꯟꯕꯅꯤꯅ ꯃꯌꯥꯏꯗ ꯍꯤꯞꯀꯦ ꯍꯥꯏꯗꯨꯅ ꯃꯌꯥꯏꯗ ꯍꯤꯞꯄꯤ꯫ ꯑꯁꯨꯝꯅ ꯄꯨꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ 12 ꯇꯥꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯒꯤ ꯁꯪ ꯑꯗꯨꯁꯨ ꯑꯃꯨꯛ ꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯤ ꯑꯃꯅ ꯍꯪꯀꯠ ꯍꯟꯊꯥ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ
ꯆꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯦꯠ ꯂꯥꯎꯅ ꯀꯣꯟꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯪ ꯑꯗꯨꯁꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯃꯈꯩ ꯅꯤꯛꯂꯛꯈꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯈꯤ ꯇꯧꯔꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯨꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯦ ꯀꯔꯤꯅꯣ ꯍꯨꯏꯁꯤꯅ ꯑꯃꯨꯛꯁꯨ ꯀꯞꯂꯛꯂꯤꯕ ꯑꯁꯤꯅ ꯈꯔꯅꯒ ꯀꯤꯔꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯔꯦꯃꯤ ꯅꯣꯏꯕꯣ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯚꯥꯏ ꯍꯨꯏ ꯍꯥꯏꯕꯁꯤꯗꯤ ꯃꯃꯤꯠꯇ ꯂꯥꯏ ꯎꯕꯅꯤꯅ ꯑꯁꯨꯝ ꯈꯣꯡꯂꯤꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯔ ꯍꯥꯏꯅꯕ ꯃꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯑꯅꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯌꯦꯡꯗꯗꯤ ꯌꯦꯡꯉꯁꯤ ꯍꯥꯏꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯇꯦꯛ ꯈꯔ ꯑꯩꯈꯣꯏꯅ ꯍꯣꯀꯥꯏꯔꯒ ꯑꯍꯣꯕ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯝꯅ ꯌꯦꯡꯕꯗꯒꯤ ꯎꯔꯦ ꯃꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯑꯅꯤꯈꯛ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯗꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯆꯥꯎꯕꯗꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯗ ꯑꯗꯨꯝ ꯃꯄꯥꯜ ꯊꯣꯛꯆꯤꯜꯂꯝꯃꯤ ꯅꯨꯡꯁꯤꯠꯁꯨ ꯑꯔꯣꯏꯕꯤꯗ ꯀꯟꯅ ꯁꯤꯠꯂꯛꯈꯤ ꯑꯩꯈꯣꯏꯅ ꯌꯦꯡꯂꯝꯕ ꯑꯗꯨꯁꯨ ꯀꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯌꯦꯡꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯆꯥꯎꯕꯅ ꯚꯥꯏ ꯑꯁꯤꯗꯤ ꯌꯨꯝꯗ ꯆꯠꯄꯅ ꯐꯔꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯁꯤꯕꯨ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯉꯥꯏꯈꯣꯗ ꯆꯥꯎꯕ ꯅꯪꯁꯨ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯆꯠꯂꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯪꯕ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯇꯣꯝꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯤꯔꯁꯨ ꯀꯤꯅ ꯌꯨꯝꯗ ꯆꯠꯄꯅ ꯐꯔꯅꯤ ꯚꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯆꯥꯎꯕꯗꯤ ꯇꯣꯝꯕꯒꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯑꯗꯨꯝ ꯌꯥꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯠꯂꯁꯤ ꯍꯥꯏꯅꯔꯒ ꯈꯨꯠ ꯁꯝꯅꯔꯒ ꯂꯥꯎꯗꯅ ꯌꯨꯝ ꯌꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯈꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯌꯨꯝꯕꯨꯗꯤ ꯊꯪꯅꯩ ꯑꯗꯨꯕꯨ ꯇꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝꯅ ꯆꯥꯎꯕ ꯏꯕꯥꯅꯤꯒꯤ ꯌꯨꯝꯗꯒꯤ ꯃꯈꯣꯏꯅ ꯈꯤꯇꯪꯗꯤ ꯅꯛꯄ ꯍꯦꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝꯅ ꯇꯝꯕꯗꯨꯗ ꯇꯣꯝꯕꯒꯤ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ ꯏꯆꯥ ꯅꯈꯣꯏꯅ ꯁꯥꯔꯤꯕ ꯁꯪ ꯑꯗꯣ ꯃꯗꯨꯗ ꯑꯍꯤꯡ ꯂꯦꯛꯇꯕꯗꯤ ꯅꯈꯣꯏ ꯌꯥꯔꯣꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯇꯣꯝꯕꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯁꯪ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯃꯔꯤ ꯆꯠꯂꯒ ꯃꯩ ꯊꯥꯗꯣꯛꯁꯤ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯁꯪ ꯃꯅꯥꯛꯇꯁꯨ ꯌꯧꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯝꯂꯝꯕ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯝꯅ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯩꯈꯣꯏꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯊꯤꯔꯤꯉꯩꯗ ꯕꯕꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯌꯥꯔꯦ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯊꯤꯔꯣ ꯑꯗꯨ ꯍꯥꯏꯔꯒ ꯁꯪ ꯑꯗꯨꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯁꯪ ꯑꯗꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ ꯁꯪ ꯑꯗꯨꯅ ꯃꯩ ꯆꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯎꯔꯦ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯑꯗꯨꯝꯅ ꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯗ ꯏ ꯉꯛꯇ ꯇꯩꯔꯒ ꯂꯩꯔꯝꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯏꯔ ꯀꯔꯤꯅꯣ ꯑꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨꯗ ꯇꯩꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯏ ꯑꯣꯏꯔꯝꯕꯗꯒꯤ ꯑꯩꯁꯨ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯂꯪꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯪ ꯑꯗꯨꯁꯨ ꯃꯩ ꯆꯥꯛꯄ ꯂꯣꯏꯔꯗꯨꯅ ꯇꯣꯝꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕ ꯍꯣꯏꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯇꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯃꯊꯪ ꯆꯍꯤꯗꯗꯤ ꯁꯪ ꯁꯥꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯔꯣꯏꯁꯤꯀꯣ ꯉꯁꯤ ꯍꯥꯏꯕ ꯉꯁꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣই ꯑꯍꯨꯝꯁꯨ ꯇꯨꯝꯊꯅꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅꯗꯤ ꯊꯥꯖꯕꯤꯒꯗ꯭ꯔꯥ ꯊꯥꯖꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯗ ꯇꯁꯦꯡꯅꯃꯛꯀꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯖꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝꯅ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯏꯁꯥꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯄ ꯋꯥꯔꯤꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ